ꯆꯥꯁꯦ ꯃꯣꯃꯣꯅꯦ ꯌꯦꯟ ꯑꯉꯧꯕꯅꯦ ꯆꯧꯅꯦ ꯇꯟꯒ ꯃꯥꯏꯔꯦꯟ ꯊꯣꯡꯕꯒ ꯑꯗꯨꯒ ꯂꯥꯁꯇ ꯊꯨꯝꯕ ꯆꯥꯔꯅꯤ ꯆꯥꯕ ꯍꯧꯔꯁꯤ ꯃꯨꯔꯝꯃꯣꯏ ꯌꯦꯟꯒꯁꯤꯗꯤ ꯂꯥꯝ ꯐꯪꯗꯣꯏꯕ ꯆꯥꯅꯤꯡ ꯆꯥꯅꯤꯡꯕ ꯑꯗꯨꯝ ꯂꯥꯝ ꯆꯥꯔꯅꯤ ꯚꯤꯗꯤꯑꯣ ꯅꯝꯕꯗꯁꯨ ꯕꯦꯛꯒ꯭ꯔꯥꯎꯟꯗꯩ ꯑꯗꯨꯝ ꯆꯥꯏꯗꯨꯗꯤ ꯑꯗꯣ ꯅꯪ ꯈꯨꯠ ꯊꯝꯅꯤꯅ ꯕꯦꯛꯒ꯭ꯔꯥꯎꯟ ꯆꯥꯕ ꯌꯥꯔꯣꯏ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯑꯗꯨꯒ ꯃꯤꯒ ꯃꯈꯨꯝꯒ ꯑꯃ ꯌꯥꯎꯗꯣꯏꯅꯤ ꯌꯨꯝꯗ ꯁꯦꯝꯖꯕ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯑꯝꯇ ꯅꯠꯇꯦ ꯑꯩꯒꯤ ꯄꯥꯝꯃꯤ ꯂꯥꯛꯑꯒ ꯁꯦꯝꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯁꯦꯝꯕ ꯅꯠꯇꯦ ꯀꯌꯥꯒ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯉ ꯆꯥ ꯈꯨꯠꯅ ꯑꯃꯨꯛ ꯁ꯭ꯄꯨꯟꯅ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯌꯥꯎꯔꯤꯕ ꯃꯤꯈꯩꯅ ꯌꯦꯡꯅꯕꯤꯌꯨ ꯀꯥꯟꯅꯗ꯭ꯔ ꯚꯤꯗꯤꯑꯣ ꯌꯥꯎꯕ ꯃꯣꯏ ꯌꯥꯎꯗ꯭ꯔ ꯄꯪꯉꯤꯅꯦ ꯂꯥꯛꯑꯝꯗ ꯅꯪꯗꯤ ꯌꯥꯎ ꯐꯪꯖꯗ꯭ꯔꯦ ꯗꯥꯎ ꯌꯥꯗꯕꯒꯤ ꯗꯥꯎꯗꯤ ꯃꯥꯟꯗꯣꯏ ꯌꯥꯎ ꯐꯪꯗ꯭ꯔꯦ ꯃꯥꯒꯤ ꯗꯥꯎꯗꯤ ꯌꯦꯟꯁꯦ ꯈꯔ ꯀꯪꯃꯟꯈ꯭ꯔꯦ ꯌꯦꯟꯁꯦ ꯈꯔ ꯀꯪꯃꯟꯈ꯭ꯔꯦ ꯃꯀꯨꯝꯗꯪ ꯌꯥꯎꯔꯤꯀꯣ ꯇꯛ ꯇꯛ ꯊꯣꯡꯕꯤꯁꯨ ꯈꯔ ꯄꯥꯁ ꯇꯧꯕꯤ
ꯂꯝꯗꯁꯨ ꯁꯤꯃꯗꯤ ꯎꯍꯜꯂꯝꯃꯤ 와, 큰 비빔면. 남짓건 떠오르는 거 방금. 남짓건. 남지가 아이 브러쉬 아니야? 남지 나이로 남짓 거우지. 방 떠오르. 애기 볼래 남자.นั่นฝนเลยน้ำยาน้ำมันใหญ่แล้วก็ใส่ลงไป 응, 너무 안 돼.คนขนมปังขนมจันทร์โอ้ยฉันเลยยากต้องเล่นวันละอันละชอบอะไรนะทำ나는 좀 비교도 되고 왜 이따 힘들어 해야 돼. เยอะ 잘하는. 와. 너무 안 끝나가서. ออกงานจ้ะชาเย็นคันนะครับถึงลงชา 주연이 안 왔나? ลูกฉันเลยจ้ะดู 그냥 내 칼라 진짜. ไม่จะทุกคนมีจังของหัว 잘. 그래서 잘.
tâm tập tao vậy thôi cái qua thân được đấy thân được bây giờ Hay là thân được